अहानबदा पनम पाउक्सीदगी मरुइबा पाव मोइना पाकिस्तान की मैकेदगी सिस्फेयर की वफम हौदोरखरे इंडिया अमसुम पाकिस्तान की मरक्ता ngasi nungthil pung mangadagi lan leppada yanakre amaromduna tungna thorokpa terror attack khutimak landarakpana hena India na logani government ngasi nungthil pung ohunga mini kuntraga mangada Pakistan ki मैकेदगी सिस्फेयर की वफम हौदोरखपदगी इंडिया अमसुम पाकिस्तान की मरक्ता ngasi nungthil pung mangadagi khut thanaba leppada yanakre इंडिया अमसुम पाकिस्तान की मरक्ता सिस्फेयर एग्रीमेंट की मतांगना फॉरेन सेक्रेटरी विक्रम मिश्री ने फोंदोरखिबदा ngasi nungthil pung ahunga mini kuntraga manga tabada पाकिस्तान की DGMO डायरेक्टर जनरल ऑफ मिलिटरी ऑपरेशन इंडिया की DGMO दा फोन तौरक्तुना सिस्फेयर वफम हौदोरखिबने मदुगी मतुंग लेबानी की DGMO सिंगना लेबानी की मरक्ता कांगफाल नोंथा अमसुम समुद्रदा सथबा मिलिटरी एक्शन सिंगमति फायरिंग ngasi nungthil pung mangadagi lepa haini yanaba purakhibaga roina DGMO ani ki marakta makhatana tha asigi taragani thugi nungthilda amuhana wari sanagani hanasu foreign secretary Vikram Mishra na phungdukhi external affairs minister Joy Shankar na exta post tawdu thadrok por amada India amas Pakistan ani ki marakta khuthokna ba lepra yanaba purakre adumapo India na matam pumbara terrorism gi vekta adumak lengdana laigini hena phungdurokli US President Donald Trump na social media da thadorok warol amada United States na nakal ani ki marakta laiduna ahing supa ama leba ani ki marakta wari sanakraba matung leba ani ki marakta khuthokna lepra yanaba purakhiba apenwa pui amadi leba ani maki khanthaba ngamba lauksing leba asigidamak thagatli hena su phungdorakli US President Donald Trump na India amasum Pakistan ani ki marakta lan lepra Yanakhre hana lauthokraba matung US Secretary of State Marco Rubio ne ex thadorok horolda haukiba pung ni fugani panas the Vice President Ben samasum mak masamang na India amas Pakistan ki makok thum official sing wari sanabi ki thapak sa tharakpani wari asida India ki Prime Minister Narendra Modi Pakistan ki Prime Minister Shehbaz Sharif External Affairs Minister Subramaniam Joy Shankar Chief of Army Asim Munir National Security Advisor Ajit Doval and Asim Malik Yauri Highness Phungdorakli Nakalamaram na Pakistan ki Deputy Prime Minister amasum Foreign Minister na su exta tuan na phungdorakhibada India amasum Pakistan ani ki marakta ceasefire da yanaba purakli Pakistan na matam pumada region na sigi peace amadi security ki damak thabak tawguni hena phungdorakli amarom na matung tarakpana sa tarakpa terror attack khudimak lan horakpane haina India na lawgani haina government of India na achet papirep lawkhre agency ki paun hai Prime Minister Narendra Modi ki Delhi da leiba mayumda ngarang pangthokiba ngasi pangthokiba awangba taki security miphamna madaki phirep asi lawkhibani mipham adra Defense Minister Rajnath National Security Advisor Ajit Doval Chief of Defense Staff General Anil Chauhan Chief of Army Staff Admirals Air Chief Marshal Intelligence Bureau IB gi lusingba amadi Research and Analysis Wing RO gi lusingba singshar yakhi hari Ngashi Nungthil Pung ki ba kangla pau dagi maru oipa pau khara khangasaraka miyamda khudo tamjake India na Pakistan ki Air Force base sing da air strike chathakre Operation Sindur matung da Pakistan na India da wari sanasi haina call lakre CNN Pakistan na India ki western sector sing da akamba mong da attack tawrokhibagi pakhum oina India na Pakistan ki Rafui Kui Muri Zakalala amasung Rahim Yar Khan da Labour Air Force basing da akamamong da air strike chathakre madak asida Operation Sindur matung Pakistan ahanba oina India da lan asi chakthokna ba wari sanaraga lochinna ba call tawrakre haina CNN News 18 gi source amana haide Pakistan amasung India leba ani gi madak ta chathari balal asiga mari lenena ngasi New Delhi da central government gi mahusillaga Foreign Secretary Vikram Misri amasung Colonel Sophia Quraisi Wing Commander Biomikia na pikiba pawgi mifam amada haikibada Pakistan na leptana India gi western border da bomb top amasung missile kapsilaktuna ngahak letana attack chathabagi thong leptri Pakistan ki makedegi unmanned combat aerial vehicle long range weapon sijinaduna attack torak payongna fighter jet singkoi pai padina civilian area amasung military infrastructure da target tawbagi thong letana chathari adum oinama Pakistan na chathariba thong sing adu Indian Armed Force ki makedegi mai pangna neutralize tawkhre
Udhampur, Pathakot, Adampur amasung Busta leiba Indian Air Force ki station da khara akai atoi thoki. Pakistan India ki border area da leriba medical center, school premises amadi civilian area da target tawbagi thawng asi yamna chokhataba amasung pangdabagi thawng ni. Pakistan chatharakiba attack sing adugi pakum oina Indian Air Force ki makedi Pakistan da identify tawraba military installation sing da target tawtuna attack sathaki. Maru oina technical infrastructure command amasung control center radar site amasung khulai paifamna singboda attack sathaki. Pakistan ki pasur da laiba radar site amasung Sialkot aviation base su attack sathaduna chawna ama ata thonki. Marak asida CNN News 18 na source amada base tawraga piba report amagi matung inna Indian Operation Sindur mai pakna chathakharaba matung Pakistan amasung India lepa ani ki marakta haujik lairiba ungkhonaba asi hena chakthokhandana wari sanaraga lochinnaba ahamba oina call tawrakhre. New Delhi ge wari sananaba communication channel amasu establish tawre hairi. Adum oinama India government amasung Pakistan lepa ani ki makedegi hiram asigi matangda official oiba confirmation amata news agency asina phangba leitri hairi. Makha tarakpa pauda India amasung Pakistan ungkhanaba helakpadagi territory army da unload tawriba personnel sing kokhanaba army chief sa sakti pikhre. Paragam thawdoka mari lenina India amasung Pakistan leba ani chaun ungkhanarakpa maru oina western border da military tension wakhanarakpadagi Ministry of Defense na leba asigi oina territory army da unload tawkhraba mayoising amasung officer khudima kokhanabagi sakti chief of army staff da pikhre. Territory army sing asi guard duty amasung regular army da support tawnabani. Territory army rules lising masama panifugani pangi rule number 36 gi makhada territory army sing asina regulation force sing da mafum phana support tawnaba amasung mathau taba sing da deploy tawnaba order adu issue tawkibani. Ministry of Defense na thokiba notification adugi matung inna leba asigi hawjik lairiba infantry battalion 32 Territorial Army embodiment of 14 Infantry Battalion Territorial Army asi India amasung Pakistan leba ani ki marakta ungkhanaba hengalakpa sina Southern Command, Eastern Command, Western Command, Central Command, Northern Command, Southwestern Command, Andaman and Nicobar Command amasung Army Training Command sing da deploy tawgadavani. Operation Sindur mai pakna chathakharaba matungda hawjik phawbada Pakistan India da attack tawnaba paisil halakiba drone yankhai Indian force na neutralize tawkhre. India gi makedegi so India gi rahor yauna atai mafam sing da lairiba air defense system sing target tawbagi thabak leptana chathari. Amaramda leba ani gi marakta hawjik nauna oirakliba phibam asiga mari lenena ngasi Prime Minister Narendra Modi na chair lawduna ngasi high level meeting pangthokre. Mifam aduda Union Defense Minister Rajnath, National Security Advisor Ajit Doval, Service Chief Singh, Top Security Official Singh Saduyaki, Ministry of External Affairs na India na numikhara ni asida Pakistan na chathakiba attack sing adu freaking tawkibaga ikankanatana high level security meeting adu pangthokibani. Maraksida Pakistan na Jammu and Kashmir gi civilian singda target tawbagi tawdok leptre. Pakistan na kapsilakiba selna Jammu and Kashmir gi officer Rajkumar Thapa lekhidre. Chief Minister Omar Abdurrahman na officer asiga online da wari sana kharaba matung ikan kanadana laibak chiba thawdok adu thokibani hairi. Makha tarakpa oina paujela pause adigi maru oiba paw khara khangasaraka miyamda khudo tamjike emergency G7 meeting na India amasung Pakistan laiba anigi lan asi nemtha hanaba warep lawkhre. Mamang tha April 22 da Jammu and Kashmir gi Pahalgam na terrorist na chathakiba terror attack da miyoi 13 hatkharaba matung India na terrorist gi mayokta operation Sindur chathaduna Pakistan da base tawriba terrorist gi mathakta chatharapa attack sing na maram oiraga India amasung Pakistan laiba ani gi marakta asawalan ama thengnariba ase nemta hanabagi damakta G7 laibak sing gi oiba emergency meeting phamdana lan asi nemta hanaba warep sing lawkhre hairi. G7 na thokpa statement amagi matung ina hai nuclear khulai sing lairiba India amasung Pakistan laiba anina hakthengna wari sanaduna makata na lan thengadana ba amadi nakal animakta stability lainaba warep lawki hairi. Statement asigi matung ina hai
G7 के फॉरेन मिनिस्टरसिंग मरुओइना Canada, France, Germany, Italy, Japan, the United Kingdom amasung the United States of America ga loinana European Union gi awangma thagi mihusing yawba mifam aduna terroristing na mamang tha April 22 da pagam na chathakiba telai attack adu ba ka mamong da condemn tawkiba ga loinana yari pa makai India amasung Pakistan leba animak na lan gi khompham sing handuknaba G7 da yawri ba lebak taret amadi European Union gi leadersing na amato oina warep labkhi haidi G7 gi statement asina makha taraduna India amasung Pakistan leba ani na akan mamongda sathanariba attack sing asina leba ani asida lairiba samjaraba misam praja kaya gi mapunsi khudong sahandrei masina international humanitarian law khonggaw narakpa yabagi akiba leiba maramna haideba leba ani asina yariba makai amaga khud thanabagi khompham sing handokna duna santi purakna bagi maikerom-da changsimba chumkani haina phongdokli G7 lebaksing na India amasung Pakistan leba ani na chathariba lal asi yamna kupna yengsili amadi G7 lebak tare na India amasung Pakistan leba ani de lairiba ungkhanaba asi diplomatic solution pudaktuna athuba matamda santi hanjilaknaba honnabagi khongthang lokhalagani haidi panba yabadi nuclear shakti mapumphana leiraba India amasung Pakistan ani ki marakta ungkhanaba thoktuna langi phibam lakhiba se India Army ne tha asiki tareta Pakistan amasung India occupied Kashmir de leiba terroristing gi headquarter oidiba mafam mapanda operation Chindogi manungchana air strike sing chathaduna attack tawkibaga lojana thagdo aduda mioi chamarom laikhidraba matung Pakistan attack adugi literate torakpa oina haujik leiba ani asida akama mongda lan chathaba hokre amadi G7 lebaksina nuclear shakti leiraba India amasung Pakistan na nuclear warhead sing sijinnarakadra haibagi akiba leiba maramna G7 gi meeting asina athuba matamda leba ani asigi diplomatic oiba mong da leba ani magna hakthengna unaduna santi hanjilahna bahona bada G7 na achawa thodang laukani haina mifam aduda warep lokhi hairi makha tarakpa pauda India Pakistan lan asida lanjenaraknaba Manipur gi mahiroi sing Mahesor gi miyeng makha da RPI Athawal gi head office da changjafam piduna thamli India amasung Pakistan leba ani gi marakta haujik soknariba lal asida India gi border state sing maru oina Jammu and Kashmir Rajasthan Gujarat Punjab amasung Chandranagar na chingba mafam singda mahitamduna leiriba Manipur gi mahiroi singna Delhi da lakpada Republican of India Athawale gi taraga mathoi Sasdrujang rota leiba party office da changjafam piduna thamkhre hairi hiram asiga mari lejana RPI Athawale Manipur State Delhi Youth Wing na thadorakpa video release amada wing asigi thomi amana hai khanghauduna leba ani ki marakta tholak liba lal asina border state wadiba state singna leiba da safarakta vadigi senthokna rakli masida party asigi national secretary su oidiba maisa thongnawjam gi mi makha da party asigi Manipur State Delhi Youth Wing na sinduna Manipur dagi mahim masing tamduna leiruba mahiroi singna khudakta chalaktuna Delhi yaurakpada thengnagadaba khudongchadaba kaya gi yenglaga mating tongnaba helpline number na chingba chingmangjongna piduna khanghankiba leikhirabane helpline number asida ngarang ahing fawbada mahiroi yangkairomna pau piraktuna Delhi tamna lakpa oktuna party office thamli haujik fawbada Chhattisgarh Rajasthan Punjab amasung Gujarat mahitamlaga leiruba Manipur gi mahiroi sing halaktuna Delhi da yaurakhraba nupa singgi oina party asigi office thamli aduga nupi mahiroi singgi oina PG kaya hainaduna thamli makhatana mahiroi kaya amasu lambi da leiri haina pawpirakli makhoi sing asina Delhi da leiba matamda khudongchadaba mata mayokna handana party youth wing na angamba thak to honagani haina mahakna makhata ki makhata rakpa pawda operation Sindura masu sajaki masen nupa galonyana LET JEM terrorist manga harkre haiba confirm tawkre Indian Armed Forces sing na operation Sindur gi manung channa Taylor sing gi mathakta tha asigi tareta Pakistan amasung Pakistan occupied Kashmir gi mafam mapal da leiba terrorist camp sing da sathakiba attack aduda Baharwapur da leiba Jaish-e-Mohammed JEM gi headquarter Motike da leiba Lashkar-e-Taiba LET gi headquarter da terrorist organization ani asigi maru oiba makok thongba singna Mudassar Khadian Khas Hafif Mohammed Jamil Muhammad Suyus Azhar Khalik Abuk Akasa amasung
Muhammad Hassan Khan hatkre haibagi confirmation tawre hane yamna thajaba source amana phongdokli. Mudasar Khadian Khas Allies Abu Jordan asi LAT gi luchingwa amani. Aduga marks taiba molekeda mahaki lairon chanba numita Pakistan Army ki makok thongba Mariam Nawaz na Pakistan Army Chief amasung Pak Punjab CM gi mahut sinduna Guard of Honor pituna laisu katkre mahaki lalol chanbagi lining laishongi Tharom sing asi government school sing da Prithvi da maming leiraba terrorist group JUD gi Luchingba Hasif Abdurrahafna Luchingtuna pangthoki hairi Hariba awaba phongdopagi tharam aduda Pakistan Army gi Lieutenant General amasung Pak Punjab ki IGP sing saru yaki Terrorist luchingba laikhidraba Hafif Mohammed Jamil asi JAM gi luchingba amani Mark Sobal Alaha haina khangnariba JEM gi masa oriba group asi gi luchingba amani Mahak asi Jammu and Kashmir da terrorist sing na chathakiba attack sing da shaungna chenaba misakni Adogi India gi Airlines IC 814 Boeing asi hijack tawada chenaba misakni hairi Laikhidraba terrorist Kharif Allies Abu Akasa asi LAT gi luchingba amani Mahak asi Jammu and Kashmir da chathakiba terror attack sing da shaungna chenaba misakni Aduga mahak asi Afghanistan dagi khusu khulai sing lalonba da chenaba misakni hairi Aduga laikhidraba terrorist luchingba Muhammad Hassan Khan asina terrorist group JEM gi luchingba amani Mahak asi Pakistan occupied Kashmir da laiba Kashmiri ni hairi Pakistan occupied Kashmir da laiba Bahawanpur asi lising mazama pamaudraga mapoldagi hautana terrorist group JEM gi headquarter oiduna mahangna luchingduna sahi asi maktada Indian Airlines ki Flight IC 714 hariba terrorist group asina hijack tawduna India na fadina jailda thamliba group asigi founder Masud Azad thadongnabagi damak sinakibada chawna chenaba misakni Laikhidraba Muhammad Hassan Khan asi India da terrorist na chawna chathakiba attack sing maru oina lising anida ZNK gi assembly da bombing tawkhiba lising aniga subna amada parliament da attack tawkhiba lising aniga subna taraka tarukta Pathankot Air Force Base da strike tawkhiba amade lising aniga subna taraga mapalda Puama suicide bombing tawduna CRPF personnel nipurom hatpada chenaba misakni haina source asina hairi